Lakhipur Online Puthokchaba April gi tang kunmathoi Leibak Pokpa Numit ki Khomjinba Pao tabirase Ahanbada Maroi Pao Kasar gi Kochudoramda Assam Rifles amasung Police ki Khongjingda Yamkraba Drugs Khulai amasung Lupa lakh kaya marung galoinana nupi ama phare SSLC Parikhada Makok Thongna pass tawrakraba Manipuri medium ki mahiroi sing amadi Manipuri subject ta masak thongna pass tawraba atai medium ki mahiroi sing busu taramna okadori Trong Laubi ki thodokta YMCA Kamranga unit na Kamranga gi Meira Paibi Mari ga kusamna duna awapa phongdokre Sribhumi Jila gi Patharka Didangarang Ayukta Sit ki Banong Lungsitna Chauna Amangata Thokankre Jiribamda AJSN Sinduna Ampha Blue Clubs Program Football Coaching Haudokre Kosam Manipurna Lauba Kumsi Chahi gi Class 12 Parikha gi result lauthokre Jammu gi Udhampur da lambi gi kudongtheba thodok amada miyoi kunmathoi leikidre amasung Japan gi awang thangba sarukta 8.5 magnitude ki sangda akanba yuar hakre meter ahum phawba gi tsunami warning thokre Haujik mapung oiba pau tabirase Kasar jila gi Kochudoram PS ki makhada leiba Jurkhal khungangda Kasar Police amasung 38 Assam Rifles ki apunba khongjang amada yamkraba drugs khujukhulai amasung lupa lakh kaya marum gi senpham galoina na phagatkhre Lakhipur gi CDSP Prithiraj Rajkhwana lujingba kangbu aduna Manipur amasung Mizoram ngomkhaida leiba Jurkhal khungangi yum amada thihumba gi thabak chathabada nisa gi tablet lising tara .32 pistol ama heroin gram kunhumdoi telescopic ear gun ama lupa lakh tara mariga lising marfutara amasung mobile phone ama phagatkhre hairi Thodogasiga mari leinana police na nupi ama phare Kasar police na thodogasiga matangda kupna thihumba gi thabak chathari haina pawasina makhatare Handakta lauthokiba SSLC Parikhada Chada Humbutara Manga amasung masigi mathakta phangduna pass tawrakraba Assam pumbagi Manipuri medium gi mahiroi singbu taramna ukpagi thormama lakliba megi tang ama irai numit ki nungtil pung ama taba matamda Manipuri Sahitya Parisara Assam Lakhipur District Committee na sinduna pangthoklagani Multi-purpose hall Lakhipur block Fulartol Kasar da pangthokkodaba thoromasida Assam da leriba Manipuri medium school gi SSLC Parikhada Chada Humbutara Manga amadi masigi mathakta phangba mahiroi singa loinana MIL Manipuri da mark chama da chama phangba medium khudingma ki mahiroi sing elective subject yaudana atai subject singda mark chama da chama phangba sing amadi Kasar district topper bu taramna oklagani mahiroi singna video gi screen da uliba QR code asi scan tawraga natraga video gi comment section da habliba link asigi kuthangda April gi tang kunmanga thangje numit ki numidang wairam pung 6 ki manungda isa gi ming amadi mark sheet na chingba upload tobirakna bahairi Thoramasi Kasar Ranipur gi Laikhidraba Ngariamam Gaurachandra Singha amasung mahaki machanipa Laikhidraba Ngariamam Chandradhar Singha bu ningsingba galoinana pangthok sagani haina Manipuri Sahitya Parisara Assam Lakhipur District Committee gi Secretary Ingudam Nilbir gi Cherola sina hairi akupa marol gi damak mobile number 6000460622 number asida pau phawbinaba pawasina makhatarakle Haukiba April gi tang 6 amasung 8 ki lonaba hingda Bisnupur jila gi Trong Laubi gi yum amada bom kapsinduna pigliba angang ani leikidaba amasung pen khidraba thodok adugi protester ahum leikidaba yauna leikidaba mi manga gi damak YMCA Kamranga unit na Kamranga gi Meira lup mari ga kusamnaraga Kamranga da ngarang Meira gi rally chatuna awaba phongdokre Terrorist na tamthina hat ki ba mi hat aduda chenaba mishingdo athuho matamda DPBU haiba wafam sima kamangha apunba Meira Paibi Mari gi taraptagi ai isama Meira Paibi president ni Dainapi Meira sorry kain aduna Meira Paibi Mari gi taraptagi ai isana asimatang Manipur sarkar da apil tawjari Samukana tawtra ba amadi tawi matawki bada senaba kudimak ahogi India government amadi Manipur government da akoina makoi phabinaba amadi makoi matik chaba cherak piminaba haiduna ngasigi ahogi rally sinjabani Ngarang ayuk angan bada Barak Tampak ki Sribhumi Jila ki Patharka Dida sit ki Banong Leinung sitna miyam gi punsida chauna amanga ta thokan khre
Nonglai nuksit asina yum kaya marom amang atathokle mafam kayada upambi amasung maigi kuti sing tukibana khungang asida maigi awaba mayok nakre Nonglai nuksit asina Patharkanti sahar amadi masiga nagnaba mafam singi imung chanirom awaba mayok nahankre hairi Ngarang numidang silchar amasung masiga nagnaba mafam singdasu nonglai nuksit sitkre Thodok asina amang atathokpagi paudi phangdre Nakalamarom rajya ge ainga sa loisangna nong manini asida rajya sigi tongan mafam singda akhak araw loinana nong chukhigani haire All Jiribam Sports Association AJS na sinduna Jiribam gi Reserve Line gi Inspector Tikendra Thenguzamna sponsor tawduna tha taruki oiba Ampha Blue Clubs program football coaching sanaroi humbutara mangana saruk yaduna ngarangdagi haudokpagi thoromda KS Janaki Devi ex Advocacy S Maniton Singh President AJSA L Ranjit Kumar President Jiribam Olympic Association amadi Jiribam gi Reserve Line gi Inspector Tikendra Thenguzamna mathang sitna Chief Guest President amadi Guest of Honor oina daistapam ki AJSA gi Treasurer S Gulapi Mitei na taramnok pagi warol piki aduka AJSA gi Secretary KS Ashok Kumar na keynote address piki Chief Guest ki warol piraduna KS Janaki na Hauzik Manipur gi lairiba piba masida All Jiribam Sports Association na pigliba angang singi sana khonabagi damak honariba asi thagatchai haike grassroots tagi afaba sanaroi puthokpa oirasanu haina wafam kaya su thambiki presidential speech piraduna S Manitona AJSA asi fan matik chana leite adubo ngasi phawba miyamgi matengna sports event kaya chahi khudingi pangthoktuna lakli haike loisilakpada coach ani amadi sanaroi humbutara mangada jersey khusinakhe L. Abhijit Singh, Onen Singh Digli, Matanda Saina Devi, Dipong, S. Thongamba Singh, Singh, Champanagar, N. Thoiba Maitei, Laisram Jingjong Leikai, Kalinagar, Matanda Y. Singh. Council of Higher Secondary Education Manipur Kosem Naloba Kumsi Chahi ki Class 12 Parikha ki result ngarang lauthokre Parikha sigi Science Stream da Comet School Chingangai Uchekon ge Takhelenmong Kalpana amadi Comprehensive Concept School Sangai Pro ge Yohen Longjamna Mark Chamriga Marfutara phangduna first position takre Arts Stream da Enlightened Knowledge Higher Secondary School Sangakpam ge Sarangthem Aingbi Chanuna Mark Chamriga Humbutara phangduna first position takre aduga Commerce Stream da CC Higher Secondary School Imphal gi Thoihenba Thongamna Mark Chamriga Yankhai Mari phangduna first position tare Jammu gi Udhampur da ngarang thoki balambi gi khudongthiba thodok amada passenger puba bus ama awang bachingi lambi dagi khanghaudana onthaki bagi thodok amada yamjabada miyoi kunma thoi leikidre amasung atopa miyoi kunma panrom asokapan nangkre hairi asok pasing manang dakpada leibalayeng singda pukhatkre amasung thodok asida leikidraba miyoi singi masing asi makhatana hengalakpagi wa leiri haina paw asina makhatare Awang thangba Japan gi samudra mapanda akanba yuar hakre Richter scale da magnitude 3.5 gi changda hakiba juar aduna maram oiraga meter ahum phawbagi tsunami thoklakpa yabagi cheksinwa pikre Japan gi meteorological agency gi paw amagi matungina Bharat ki matamda ngarang tilpung amaga minute kunhumnoi da thokiba yuar adu Sanriku samudra mapan gi kilometer tararom leikha da epicenter oike Thodokasi thokraba matungda kuji hi thangphamda centimeter marfurong wangba tsunami gi ahan bai thak lakre hairi leingakna miyamda athuba matamda awang mafam singda hongdokna bakhangan kre emergency task force semduna phibam adukup na yengsin kre amasung miyambo saphagada ba mafamda leinaba appeal tawkre masina maram oiraga awang thangba Japan gi tongan mafam singda bullet train sing chen basule phan kre hairi Lakhipur Online Channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu
अरोइबदा मरुओइबा पाव अमुखन्ना कासार की कोचुदोरमदा असम राइफल्स अमसुंग पुलिस की खोंजंगदा यामख्रबा ड्रग्स खुलाय अमसुंग लुपा लाख कयामरुंग लोइनना नुपी अमा फारे SSLC परीक्षा मकोक थोंना पास तौरख्रबा मणिपुरी मीडियम की महिरोइसिंग अमदी मणिपुरी सब्जेक्ट मसक थोंना पास तौरबा अतै मीडियम की महिरोइसिंग बुसु तरामना ओकदौरी चोंग लाउबी की थौदोक्ता YMCA कमरंगा यूनिटना कमरंगा की मेरा पाइबी मरीगा कुसमनदुना अवाप फोंदोखरे श्रीभूमि जिला की पथरका दिदंगारांग अयुक्ता सिट की बनोंगले नुंगसिटना चाउना अमांगाता थोखनख्रे जिरीबामदा AJS न सिंदुना अम्फा ब्लू क्लब्स प्रोग्राम फुटबॉल कोचिंग हौदोखरे कोसम मणिपुर न लौबा कुमसी चही की क्लास 12 परीक्षा की रिजल्ट लाउथोखरे जम्मू की उधमपुर दा लंबी की कुदोंगथेबा थौदोक अमदा मियोय कुनमाथोय लैकिद्रे अमसुंग जापान की अवांग थंगबा सरुकता 8.5 मैग्नीट्यूड की सांगदा अकनबा युआर हाख्रे मीटर 3 फाउबगी सुनामी वार्निंग थोखरे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare